Space ta Kappa Ahanba feature film Russia na Fongkhre Nongsub laibak sing mayok na mukna ba mage mayok ta namba Hollywood project ama Moscow na maithiba piduna Space ta Kappa Ahanba feature film adu ngarang sagol sel numita Russia ge cinema sing da Fongkhre di challenge ko ba feature film adu soglaba cosmonaut ama kanana ba International Space Station ISS ta thakiba surgeon amagi maramdane art ki akoi bada koiduna leiriba laboratory adugi mathakta Sinsing adu namnaba Russia na October 2021 da ISS aduda numit 12 gi matam amagidamak actress ama amasung film director thakhe Mission Impossible star Tom Cruise na NASA amasung Elon Musk ke SpaceX da loina na 2020 da lauktoki ba Hollywood project ama Russian crew na maithiba pikre orbit spacecraft amagi mathakta feature film ama kapada aikoi na ahanba du oire amuka na ahanba du oire haiduna Russia gi president Vladimir Putin na film adu buthagat kre Soviet Union na space travel adu lamjing khibani amasung film crew adu ge mission aduna Russia gi space industry gi ahanba singge sanglaba list aduda amuksu hapsilakre di challenge aduda Russia gi khwaidagi singthaningai oirabe actress singi manungdagi ama oirebe masagi chahi 39 sube Yulia Peresilna saba surgeon ama space walk manungda sokiba cosmonaut ama kananaba ISS aduda thake camera lighting amasung sound gi thabak pukiba director Klim Sipenko chahi 38 na pung 30 gi footage purakhe space ta satringai gi tha mari gi damak Peresil amasung Sipenko bo cosmonaut amaga loinana Soyuz spacecraft amada training sathake film adugi sequencing adu ISS gi Russian module adugi manungda kapki amasung maduda matam maduda mafam aduda laikhiba Russian cosmonaut ahumsu ngayak utke actress Peresil na Krem space fauduna chatpa zero gravity da magi sam tauduna leiba do camera na utke film adu Fongkhre ngai mangoi na actress amasung director adu art mukhanna purakhiba capsule adu central Moscow da miyam da utuna thamke City of Ufa di factory amada thabak tawbe Tatiana Kuribona movie adu mahakna soidana yengane aikoi Russia ne amasung Russia na matam pumnamakta mangjil thai haike film adu space agency Rosmokos amasung Hollywood po maithiba pibada mahaki nungai ba lotuna thambang ngamdraba Konstantin Andreski makok thongba Russian TV network channel 1 ge joint project amane Sandra Bullock amasung George Clooney na kumba Hollywood broadcaster adu da palladuna ningthauka ba numita paumi singda Ernest na ikoi pumnamak gravity ge fencing ni haike adubu aikoi gi challenge asengba weightlessness ta kapkhiba sina Hollywood film sing adu de sumna ge CGI ni utle haina computer generator imagery palladuna haike project pumbadu gi asangba mamaladu phongdok trabasu mahaki matungin na film adu ruble billion ama dollar million taragani thoi yongna changde